ngarang nungthil thanga khunzemda kwa kaithel konjeng laikai pinki kaubi nupi amana palace compound dagi laisangte maitai salai thiam sahi kungama thoibo thangna thinbadagi laimaida olaga saina khangduna leiringaida mioi kharana wangpang sathaduna leiba masung video footage namlaga laithokpa singado police na fagadori hairi police officer amana fongdorokpagi matung inna soklaba maraibak thiraba nupa do matam sana hospital da pukhat piramlabade hinglamba yai madugi tayonabada hospital da pukhatuna layeng bibagi mohta sibagi matam ngahen badongna tawkibado sathiba crime ama oina miyamna longnei maram maduna thodok aduda senari basing sumon tawna bakhangan kre haina pawasina makatari Myanmar da pro-democratic force ani gi marakta akan mamong da kuthok narakpadagi Myanmaris lising ani ga samga marfutara ga taret matwai hingnaba Mizoram gi Samphai district da leftana sensin narakle hari pawasina makataraduna hai Myanmar gi Khomawi hariba mafam masidagi Bharat gi Zokhathar gi marakta seliba turelama lalaga Myanmaris masa sing matwai hingnaba sensin lakibani hari Chinland Defense Force CDF amadi Chin National Defense Force CNDF ki marakta kuthok narakpana maram moiraga Myanmaris kaya Samphai district ki Zokhathar village da tensil lakibani border da housing oriba phibam masina maram moiraga Assam Rifle na Mizoram border seal tawkre haina pawasina makhatari Nagana namna taba mafam singda su kem sing laihandanaba Foothill Naga Coordination Committee gi secretary na thadrokpa serol amana khangalakle hariba ware basi Imphal gi tarungda pangthokpa mifam amada laukibani serol asina makhataratu hai Manipur da housing oriba fibam masagi matangda kupna khanaraba matung Naga miyam gi yaifanaba ware ahum amasu laukre hariba ware ahum adugi manungda Naga singna namna khundaba mafam singda makhal amatagi bunker barricade amadi khudakki oiba shelter home saba yahandaba Naga singi right amadi saktamda singnarakadaba mongda infrastructure semgatlibani haibagi mingda makhal amatagi project paikhatpa yahandaba amadi Naga singi right amadi saktamda singnaba thaurang amata lokhalakpa yaroi karigumba tangai fadana semga sagatke hairabadi mangjaunana Naga ki luchingba singda ayaba logadabani loinana Naga ki lamda sugi kem amata laihandaba amadi kuki militant group sing laihanba wafam amata sengatpa yaroi haibana chingba wafam singsu yauri Ministry of Home Affairs MH amadi kuki insurgent group singa hauki bairai numita wari sanakre haina Tribune report torokre report asina makataraduna hai wari sanaki baduda kuki gi maikerige United People Front UPF amadi kuki National Organization KNO gi makok thongbalu chingba sing sarugya ke nakalani gi marakta wari sanaki baduda suspension of operation su agreement ground rule sing semdokpagi matang da khanaki haire wari sanabada yaukiba kuki luchingba mana Tribune da phongdorokpagi matung ina center ga wari sanaki baduda singthaningai oiba mong da kumang sausinba ngamle haina phongdorokkiba ga loinana hatuba matamda kuki singna taliba demand fanglagani haibagi thajaba lei haina su mahakta makha tan phongdoki Indo-Myanmar border ngamkai paringda sambal khap gi thabak sathariba sida kuki amadi Naga singi tongan basi so singna atingba kaya pirabaso Bharat Sarkar gi maikerigi sapsana mayoknaduna border fencing khap gi thabak adumak makha na sathari free movement regime FMR sana hankitraba matung border fencing khap gi thabak asida hena kumang sausinaba border fencing khap gi thabak tawriba BRO gi mating pangnaba Bharat Sarkar gi maikerigi Survey of India gi team tharaktuna border da deploy tawba hokre haire Indo-Myanmar border gi kilometer lising amaga satruka nifugom doi sangba fencing gi thabak ase hatuba matamda khaba loisinaba gi thabak yamna kanna sathari border fencing khaba yauna singi yamna ngamba khudong thiningai oiba jaga singda surveillance system sing install tawba gi thabak su pilot project am oina paikhatpa hokre haire अथुबा मतमदा भारत की प्राइम मिनिस्टर नरेंद्र मोदी तारीख की डेडलाइन की मतुंगदा
फोंगना नत्रगा तुमिना US President Donald Trump की Khongyada Turagani matam maduda Bharat ki semitloon amadi Modi lenga ki mapangal kayamu yamna kanbagi haibadu miyamna khanglagani haina Congress ki luchingba Rahul Gandhi na phongdokre wafam asi Union Minister Piyush Goyal na US ka trade deal khuyek pinabagi matang se Bharat ki interest sing ngaklaba matam data paikhat kani haina phongdokibagi matungda Congress luchingba Rahul Gandhi na hairakibani agency dagi phangba pau gi matung ina thas gi mapan da thamkiba trade deal gi deadline ase yauraktruni Bharat amasung US na matam khara gi oina trade deal khuyek pinana ba thorang torpa yai hairi China की private security company sing Myanmar da changlakpada Myanmar military junta na ayaba pinaba sem sare haina report amna khangalakli report asina maka taraduna hai China amadi Myanmar leibak anigi diplomatic ki oiba mari sahi humpu taraga manga surakpaga mari lainana leibak anigi mari hena fagat hanabagi pandamda China ki president Jinping amadi Myanmar military junta ki chief Min Aung na Myanmar ki Belt and Road project sing khumang sausin hanabagi matangda yanaki baga loinana Junta की Central Supervisory Committee on Private Security Service का Myanmar Home Affairs Minister का उन्नतिना China की security troops सिंग संगलपगी मतंग दसु अकुपा वारी कया सनकी हाइरी Myanmar की junta lanmi singna Sagang Township ta laiba maruoiba lambi singda khudum chansinaba lalong kaya yatpa hokibagi manungsanna military junta की मायोक लेरिबा group सिंगी मथक्ता साउना लंदा सथकिबदगी कुल कुंथ्रा की मसिंग यामलबा मियामना मसा मसा की मयुम थादोक्तुना साफागदबा मफम सिंगदा लांजेनख्रे हाइरी सगांग टाउनशिप त लेबा कौजेहा खुंगंगदा Myanmar junta lanmi amadi ethnic rebel group की मरक्ता साउना खुद थोकनबदगी Mandalay Sebok Road Thingzinduna Thamjin ki hairi ethnic rebel group ki maikadagi su military junta mayok nanabagidamag sana kapa yaba khulai amadi drone bomb sing sijinaduna mayok nari haina power sina makatari Industrial gi ising marik ama fawba Pakistan laibak ta fangaloi haina Union Home Minister Amit Shah na phongdokre mahakna makataraduna hai Pakistan laibak na Bharat laibak ka yanakiba term and conditions sing adu thugaiduna satharakiba thawong aduna maram moiraga Bharat laibak na kaidonungda Indus Water Treaty IWT amuk hanna hanagi phibamda hanjil haloi Pakistan laibak ta satkigadaba ising sing adu Bharat kilomi singda oina piduna Kanagadaba Taurang kaya paikhalakani Indus Water Treaty IWT sida laibak anigi tangdu laitaba amadi punna saukhat minaba haina mayek sengna palli karigumba Pakistan laibak na Indus Water Treaty IWT ge yanakiba term and conditions sing ado thugailaklabadi Bharat laibak na Indus Water Treaty IWT nathaiduna thamkibada akaiba laite haina Union Home Minister na makata na phungdukhi NI na local case amaga mari lainana nongmay lalonba miyoy marigi matakta NI na charge sheet file tawduna makataba investigation sa thaba matamda awang nong poglamdamdagi masing yamlaba kulay sing puraga Bihar da yolamba thengnare hairi policy na makataraduna hai NI na local case amaga mari lainana thijin humjinbagi thabak sa thaba matamda awang nong poglamdamdagi pukiba kulay kaya Bihar da marangkai na yolambagi khudam sangdap mayek sengna pangba ngamkre hairi National AIDS Control Organization data ki matung inna Mizoram laibak asi HIV/AIDS khwaidagi masing yamna naba state ama oire masigi mathangda Nagaland oire hairi official oiba data amagi matung inna Mizoram da HIV/AIDS adult prevalence rate asi sada 2.63 oire Nagaland gi oina sada 1.13 oire Manipur gi oina sada 0.43 oire Meghalaya gi oina sada 0.92 oire Tripura gi oina sada 0.13 oire amade Arunachal Pradesh gi oina sada 0.19 oire Mizoram da nauna HIV/AIDS nabagi chang khangwan wangkalak liba siga mari leinana Mizoram Health and Family Welfare Minister na
ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯗꯤꯜ ꯇꯧꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯗꯜꯁꯤꯡꯗ HIV/AIDS ꯅꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ जंगल समू तानबद खोंगदबा अहोब गैस होन कया कैसामपात जंक्शन के ट्रैफिक पॉइंट असिदा तोइना खोंगबना नागयेत दुकान फंबगी थबक तौरिबा मदे लंबीदा चथोक चसिन तौरिबा मियाम अचौबा अवाबा म ओइरे हाइरे। मी कुंगना तारिबा मदि चथोक चसिन तौरिबा कैसामपात जंक्शन असिदा अरानबा थवंग कया इफोंग फोंगना चथरिबा असिदा कैसामपात ट्रैफिक पॉइंट लेरिबा ट्रैफिक पुलिसना करीगुंबा मखल अमतगी एक्शन लौखटपा उद्रे मसिगी महुता कुमई येंबगुम येंगदुना लई हाइना मियामना अदुकी मतिक पेनद्रे। बकोल अहोबा गैस होन असि जंक्शन असिदा लेप्तना खोंगबना मसा फतबा मियोय कयादी कोक पाइदुना नाकोंग मेनसिंदुना खांगबा याउनरे। आइनना यादबा अहोबा मखलगी गैस होन मी कुंगना ताबा बदि चटपा मफमसिंगदा खोंगबगी थबक सथरिबा से अथुबा मतमदा मियेंग संगबियो हाइना प्रजा सेक्शन कयादगी प्रेस की खुटांगदा फोंगदोरक्ले। कैसामपात ट्रैफिक पॉइंट असिदा नो गैस होन जोन हाइना साइन बोर्ड सिंथेतुना थंबियो। कनागुमना कांगलोना सिबु थुगाइदुना गैस होन खोंगबा तारबदि मियोय सिंग अदुगी मथक्ता मतिक चाबा एक्शन लौखटपियो हाइरे। क्वालिटी याउदबा हेलमेट साबा अमदि योनबा सिंगि मथक्ता अकनबा मियेंग संगनबा भारत सरकारना स्टेट खुदिमक्ता खांगनख्रे हाइरे। पाव असिना मखा तारादुना हाई टू व्हीलर गाड़ी थौरिबा मियोय सिंग खुदोंग थीबा नंगहनदनबगी पांडमदा डिपार्टमेंट ऑफ कंज्यूमर अफेयर अमदि ब्यूरो ऑफ इंडियन स्टैंडर्ड बेसना टू व्हीलर गाड़ी थौरिबा लेबाक असिगी मियोय खुदिमक्ता अफबा मखलगी सर्टिफाइड तौरबा हेलमेट खक्तमक सिजिननबा अपील तौख्रे। मोटर व्हीकल एक्ट 1959 गी मतुंग इन्ना टू व्हीलर गाड़ी थौरिबा अमदि तोंगलिबा अनिमक हेलमेट उपा मथौ ताई। इंगुमजा 2019 हौना लेबाक असिगी तोंगान तोंगानबा मफमसिंगदा योलिबा हेलमेट सिंग ISI मार्क यावगदबनी हाइना खंगनकिबा लेख्रे। सलिबा सही असिगी जून था फावबदा 20 लाइसेंस पाइबा हेलमेट साबा कंपनी 163 लेबाक असिदा लेरे हाइबा सब साना खंगबा ngamle। अदुबु लंबीगी मताइदा इफोंग फोंगना योलिबा हेलमेट सिंग असि 20 सर्टिफाइड अमदि ISI मार्क यावदबना गाड़ी मचा थौरिबा सिंगना सिजिनबदा खुदोंथिबा मायोकनबा याबगी फिबम लेरे हाइना डिपार्टमेंट ऑफ कंज्यूमर अफेयर की स्टेटमेंट अमना खंगलकले। कनागुम्बना सेक्सिनदना गाड़ी थौबदा एक्सीडेंट थोकपदगी लैखिदबा तारबदि मोटर व्हीकल एक्ट की मतुंग इन्ना कॉम्पनसेशन पिरोइदबनी हाइना सुप्रीम कोर्ट फोंदोखरे। वाफम असि जस्टिस PS नरसिंह अमदि जस्टिस R महादेवन की बेंच न फोंदोखिबनी। गाड़ी एक्सीडेंट थोकपदा लैखिद्रबा मियोय अमगी इमुंग मनुंगी मियोय सिंगना इंश्योरेंस कंपनी अमदा लुपा लाख मरफू की कॉम्पनसेशन पीनबा वाकलक्किबगी मतुंग इन्ना सुप्रीम कोर्ट वायल असि पीखिबनी हाइरे।